Hauji hauji social media rasu viral oirakli ba Chingda su irang loiba naidri heba Kuki Militant singna sanga ma mai thabi gi sakta mambaga loinana Naga khak Touba yabra. Uganda Malemgi khwaidigi sawba chimpanzee group kanglup ani thoktuna lan gi mawngda hatokna ba ahan boin uba phangli Malem sida tuan balaipak singna masum tuan ba miyoi kanglup singna amag gi marakta yanarakta duna asobu lanjaw kya thokli basidigi hendokna miyoi baga DNA sada maudraga taruktagi sada maudraga ni pan ga point ni pan phobo mani haidiba chimpanzee haidiba mamai panabi yong makhalasigi malemgi khwaidigi sawba group ki marakta kanglup ani thoktuna amaga hatokna bigi civil war gumlaba mawong ama ahan boina scientist singna record amasum document tawba ngamne heri Uganda gi Kibale National Park ta leriba malemgi khwaidigi sawba chimpanzee group asi ngasidagi sei tararong gi mamangda yongsani henbana semba asawba imung amagum leramani scientist singna makhoi study tawduna lakpata kumza english ngani ga taraga manga digi group asigi marakta yanarakta bigi mawong mata uba phangnaki masigi matungda kumza english ngani ga taraga ni pana malemgi khwaidigi sawba chimpanzee group asi western amasum Central haina kanglup ani khaidokuna henjinadana leiba scientist singna thenaki marak ta kanglup ani sigi marak ta umkhanabigi thawong thengnaduna laglabaju haukibu sahi amarom sida kanglup ani asi angak paphangna khatna sainaba masung khutpu oina satuna atopa kanglup ki chimpanzee sing hatnaba honabigi thawong uba ngambadana tana haujuk pawbada yong kungani palom khatna sainabada shiri masigi manungda yong masa taraga mapan yawi masum atamnana yong masa sing target tawbagi mong mataw su uba phangi yong laba singna petrol satuna ngam khai ngak padana tana naitom tholak pa yekna bagi yong sing ambush tawna bo hona baga loinana lam khopsina bagi mataw su uba phangli hari asigum laba phiba masida lol amasum lining laitaba khunai da phaw umkhana bagi thawong lei haina scientist singna nungnang phungdorakhi Paujal Pauksi editorial Miam Thamjari Sing the emergency Lautok Panatan Atopa Upai Leirui Say Ohum Mapung Paraglava Toklib Irangasiki Warui Cinemadi Lepam Tui Hausi Warui Sinadu Matokram Putokatagi Havadu Kangsinadana Sentana Kuma Yingmugum Laitopiaroi Irangasina Maram Weraga Hausi State the Hiram Kudimakta Asimadi Karapari have electric Adubu Irangasina Maram Weraga State Leramba BJP Lengadu Mutalaba Matung Sahi Amarom President Rul Thamduna Irangasiki Pibam Karamaki Fogala Krabasu Makatana PR Thambagi Yadavana Maram Weraga Housing Center State the BJP Lenga Ama Thamduna BJP Mapangal Sagana Honari Center gi akanaba policy program amagi makhada state asida housing anobalenga ama leiri anobalenga asida chief minister oiriba yumnam khemchan singana phammasi hek purakpada state asida leiri wirang asi mapung phana doisinduna mausagi phibamda atuba matamgi manungda hanjindana ngamlagani haibisi miyamgi thajabani maramasi Irang asi loisindana bohona bada handak te ikui dana CM na loisinduna laikha gi lambi de Imphal Jiri lambi de satuna Jiribam district ki sokot thoranga mari lendana thoklibi irang asi loisindana bohona bada maru eba thaudang loduna asobu mission ama mai pak na thabak to ontoki CM na loisingba numit humni gi Jiri gi khongsada du mapung yengmada mai pak le haina miyam na loki amasuk maikei kyadigi thagat pa phongtok nakhi adob ikui dana khongsat adugi matung haukiba ihing Bishnupur district ki Tronglaubi maning laikai da thokpa hingsa gi thaudo amada mama masa yauna makoi uhum sokpagi manungda masa ani laikhitri aduga mama na haujik aruba phibamda laikatnari nauna thoklibi irang asi haukiba kumja english ngani ga kungo humdagi me ahumdagi hauduna koki narcotic singna yelhomi maitei singi mathakta hingsa na mang tharaga satharakhiba lan adugi manung chanmani hauju irang asi anoba lenga asi lakpadagi kharadi phibam phagalam lagani haibigi thajaba sera asida inau nauna thoklibi irang asi na maram oiraga irang asi nauna leidi nauna mairi sukhatpagum thoklibi irang asi lenga asi na yamna haisingna tasin khomjinba haihudaba thoklabadi irang asi hena sathiba mong amada paksana sanduraktuna anauba phajin punsinba ngamdaba phibam amada lakhibaye maram maduna wai kemsan singana lusingba lenga asina yamna haisingna thoklibi irang asi lusinaba hona hogadabani amadi nauna thoklibi irang asi da hakthengna senariba miyoising adu athuba matamgi manungda phaduna matik sabo ain gi serak supinaba hona hogadabani
थोगलिबि इरांग असि लुसिननबो होटनारंबा अदु लोइसिनबा ngamdrabanina hausi state asida tangai further irang asigi horapam oiriba singi district sing the Indian constitution ki article 356 ki makhada emergency laukthopam thui maramdi singi lamda hausi law and order ki phibam asuki matik phatabaga loinana leitri habiga samanari state asigi maru oina sing the lady Indian government ka suspension of operations shu taunari betuan armed militant group sing amadi government ka shu taunadaba aini yadab militant sing na maru oina tampak tu khundari ba maitei sing mathak ta ngahak leitana nongmai yauna bomb top kapsin duna mihat mipun lanthum lut tawba amadi makhal makha kya hingsa gi thabak sathari asumna Kuki militant sing state asigi singi tuan ba district sing da satharak li hingsa gi thabak sing asina state asida constitutional breakdown oirabani maram aduna maning makha tam India gi constitution yori article 356 ki makha sing district sing da emergency thamduna thokli irang asi lusinana ba hona banatan haujikti atop pambai leiroi habisi miyam gi thajabani loina thoklibi irang asina maram oiraga state asigi sel thungi phibam asuki matik hainingai leitana phibam sokchilakli sel thungi phibam sokchilakpa sina maram oiraga state asida leidiba miyam hainingai leitana awaba phibam haibadu oirabani amarom dasu ekhoi gi miyoi bani hingbada tangai fadana sangliba polam singsu amuk ta oikhidriba mamal atia pakno wongkhalakli phibam asina maram oiraga state asida leidiba lairaba miyam nongmada sara ani suna saba phangdaba mi unaribani hiram khudimakta asimadi khara phari haiba laisilaktraba matam asida house state asida soksilakli sel thungi phibam asi khara da oirabasu fagat hananaba Indian constitution ki article 360 gi makhada financial emergency su laukthokpa matam oiri house state asida soksilakli sel thungi phibam asina fagalaktuna mahoksa gi phibam da hanjilang na hona bada sei kunthra ngamgani haibasi thajaba lekti maramdi state asida sel thungi phibam athubada fagat hanaba gi pambai lekti aikhoi miyoibana hingbada khwaidigi maru oiribe economy gi lambi adu phangdrabadi karamna miga mimana hingba ngamgadoribano nakala maromda su hauji state asida thokliba sahi aniga tha nipan mapung pharaklib irang asina maram oiraga yumthang nariba Myanmar amas Bangladesh tagi leptana sangsilakhiba illegal immigrant gi masing asi hainingai leitana singi district sing da khunda leita sinduna leiba hokrabani illegal immigrant sing asibu sangjapam pidiba khwaidigi maru oibe jati ama oiriba Kuki jawfurki miyoi sing asina khundari ba state asigi Herzol Chuchampur Kangpopi amadi Tengnopal district sing da leiba reserve forest ki lam yauna nongma gi upal wapal kokthokuna popi pambi thaba madi makhal kya gi hingnabi gi lambi thibada ngasi di singsang pareng ngasi maru pung kokoksilakti reserve forest area da Kuki narcotic singna popi pambi thaduna singsang pareng ngasi maru kokthorakpa thingbina belaitabana hauji singsang ngasi popi thapam othorakli reserve forest maru kokthokuna popi pambi thaba yengsinbina ba madi ngaksenbina state asida kanamata leitabigi phibamadu oirabani state lenga ki leiba law and order ngaklibi state force amadi forest department Kuki narcotic singna singsang pareng sing yantatuna popi thaba thingba ngamdabagi phibamda leiri state lenga na popi pambi thaba mafam singda satuna popi pambi khara yantatpa dunadi mapung de yengba thingba ngamba haibadu oidri maramadun state asida leptana sangsilakliba Kuki narcotic singna singi singsang pareng maru kokthokuna popi pambi thabigi thabak sathariba sik thingaudrabadi aying asagi khal kairakpada natana thajadaba thaudok kya tholakpa haibasi soidrabani maramaduna singda Kuki narcotic umang kokthokuna paktaknana popi pambi tharibisi thingnaba honabada forest department gi thaudang yam sawi asumna isdirasida hiram khudimukta soksilakli phibam singasi hangatna yengduna madi khangminaduna thokli irang ase lusinna bo honaba haibisi singi district sing de emergency laptokuna lengak session salaiba natana atopa pambi leiroi haibisi punamangna khangminaba matam hoiri irang asi lusinna bo honabada minister MLA singna mang thana singthoktuna tangai fadana thaudang adu lawgadabani Kuki na misam halaga PM Home Minister na wapam amata fongdoktabasi aikoi yelawmi singsi India gi citizen natabra kabu union Zaribam da pigliba angang hum yauna nupi ahum hatpegi khoisaunari Bisnupur district ki Tronglao da hokiba April tarik ki ahing nongyaida bom kapsinduna pigliba angang ani tamthina hatkiba ga loinana apokpi mama puna tamthina soon khibagi thawlo osida India gi Prime Minister amadi Home Minister na wapam amata fongdoktaba haibasi lamdam asigi yelawmi miyamsi India ki citizen oina khandabra natragana power painaba election na hena lui haina lauribra haina kabu union Manipur na hanglakli
ꯇꯨꯝꯂꯤꯉꯩꯗ ꯇꯛꯂꯝꯕꯗꯒꯤ ꯂꯦꯕꯔꯔ ꯑꯍꯨꯝ ꯁꯤꯔꯦ ꯔꯥꯖꯁꯊꯥꯟꯒꯤ ꯖꯨꯟꯖꯨꯅꯨ ꯗꯤꯁꯇ꯭ꯔꯤꯛꯇ ꯉꯔꯥꯡ ꯑꯌꯨꯛ ꯀꯟꯁꯇ꯭ꯔꯛꯁꯟ ꯁꯥꯏꯠ ꯑꯃꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯇ꯭ꯔꯦꯂꯔ ꯇ꯭ꯔꯛ ꯑꯃꯅ ꯇꯛꯂꯝꯕꯗꯒꯤ ꯂꯦꯕꯔꯔ ꯑꯍꯨꯝ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯃꯔꯤꯅ ꯁꯣꯛꯂꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯊꯧꯗꯣꯛ ꯑꯗꯨ ꯖꯟꯖꯨꯅꯨ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯪꯒꯥꯂꯤ ꯈꯨꯟꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯂꯦꯕꯔꯔꯁꯤꯡ ꯑꯗꯨ ꯀꯟꯁꯇ꯭ꯔꯛꯁꯟ ꯁꯥꯏꯠ ꯑꯗꯨꯗ ꯇꯦꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯇ꯭ꯔꯛ ꯑꯗꯨꯅ ꯇꯛꯂꯝꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯦꯕꯔꯔ ꯑꯅꯤ ꯈꯨꯗꯛꯇ ꯁꯤꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ 5ꯅ ꯁꯣꯛꯈꯤ ꯍꯥꯏꯔꯤ